mamang the leramba ko leader haitare ko mamang the leramba honorable chief minister mamang the leramba dugumba assembly na warep log house na warep log na NRC matang da samsana madu center dagi madu ya log no khona ma torabagi order log le rena adu di madu gi log warep to refarm to thopiraga amuhana madu recall to thopiraga madu makhata na madu makhata continuous process ma oina amuka handa session na lairiba assembly na lairiba MLAs ma na manipur lengak na NRC tawdana NRC hana khanadana sense to we are heje ekoi warep lore ga je habiba ya matam oire bako aduna ngasagi mamangi da house na logi warep si house na yanagi warep si ekoi paper ekoi ujaba khar leire ko government manipur na logi ba ko khoi warep haitare ko khoi sigi manung si da ngasagi data moina haitare ko government manipur tharam bagi bai data ma leiri ko masida mamangi 2022 da logi ba august ki tang manga da logi ba masida da khona record am phange the house resolved to reaffirm its previous resolution passed on 5 August 2022 and also urged the government of India implementation national register citizen act NRC manipur system palle yaure ko mayam yaure sigumba mamang da logi ba warep si amko na reaffirm to thopi da kanda kare ni chap sana lenga ki be yam stand ko disina mai dare ko logi da kanda madu inma matam oi ha do min thamjage ba ko aduna hauji lai manipur gi issues he ekoi sum je matam da sum hagadam gi jabani ko khoi ILP bo haira su pramani ko ILP bo haira su sai khoi na sai thokri ba issues me am je kana gi interest no hauji ZFD ko ZFD gi lai ba khongjelo singdugi ba ki ba na gi wara ngarang honorable naidana tholai ba satra mayam singdugi marna gi wara ko mahi masing tamga to wa tungi future asamani lai ba du mahiroi singida ngasi hauroktana changchile phungthang je MLA minister oiriba bureaucrat officer oiriba officer singdo mogi tungi macha masu singdugi da matasu saruk yaure ba khangum change ba ko ngasi satra na ha mayam labi tholoktana ngasi law khongna tawriba ngangiba ko mayam singse ko ngasi MLA oibiriba bureaucrat officer oibiriba tathi tawoi na ngasi onjala tiar gas ka phiba singdugi macha masu singdo adugi saruk yaure ba khangum change ba loina moti hajeroi ko sigi manungda government service di leiru raba ko government service di leiru raba agum tawi thok si chumme na khangba ko duty ni yadna tawda na thok khar tawra ka matham moi da di o chummi ko kaina thamoi da support to ba adu ma officers nam yarom ngane ba ko adu gum basing do khoi hajening di hoi hingda di ada bani na magi tawjari ba service na maram moira kanda ko kana ju mungru ya da ba lenga ka di ko sarkar ko mungru ya da ba na mungru ro kana thok thabu thadar kani transfer to gani ko lakna bigane ha phim lebrina madu ki ba ko adubu but leiriba disiel lobang amba dugumba masai miyang wi leader oi bi kangbu singjina hori ba naha jing chatra sin hori ba kasai gi khongjang mayam je manipur miyam hori khongjang mayam je masi khongjang loi oi bi ba jingdugi oi ba magi personal interest mogi na gi nuai na ba nache de ha ba je masi lenga na khongjam change ba ko adon lenga na yam mun khallaka anda kare haini disiel hon janinge adona ILP su mangai mamangda Satra ino Robin Hood sigari ni ko nomina palaga sigari ni adu hendok tari ima IBN mayama ko dharna phamjaba sin protest phamjaba da ngasagi mafi paira chingba ter gas caption biba satri mayam gi masam phoiba ko den amana mu butna net pa ko den amana ngasagi mana kong maya da uphal laga ngasagi ka haini ter gas caption ba ko suguma thobu ko thok mayam thok lai gre ba ko manipur thokri ba issues mayam pen da mayam ningje hawri irang mayam ningje ngasi nomina palaga suoga sunai ba ko tiar gas na par madagi so sonai giba masagi marnai ta gi mayam su yauri ko marnai ta gi mayam nuna ngasi sembiram ba lamjing biram ba duna ngasi mantri oiriba so sang oiriba kangbu singina ngasi ingna chikna phau chadana ahe sing chadana palaga ingna leiri se ko matam dugi miyam na ko yelomi kan ga dawa nga ka dawa dugum ba irang purang hogi mayam nuna nga thambiram ba dagi ngasi mo ingna santi lerin pan ne ba se si ba khangum change ba ko adana hasi dai film ji lerin yam kana de haining de ko yam kana de haining de satra mayam na ngarang de horibe issue je phana suti thado kera thado oira ko phana mo thingera thingoira sugumba issue si di thamoi da ko ipai pun thamiram ba haugi ba lai oi gra ipai pu idho mayam dugi I ba si le banina sugumba miyam gi oiba sugumba maram cha pasak si di ko ai punjalaga le hoya ta banina masidi masada ko angang ji ekoi gi magi ipuing idhausing yobe masel lejaribana manipur thugai na ba manipur kai na ba manipuri lejarib yelomi mayam je magna khonrak taragadi ko
mamang tharaga leba kangani yongmi kangani jati kangani fru kangani thokoni singje masing thingum da yam tholok na phomje si khangchen biu adun lairi bal lengak na zumado yam kumni bibam changi ngahang ki ngangning ba sai ngang mana ta bako yam na masagi mathamoi da farm state na mangolena laiba ki damak tungi miron ki damak lobu ya ba decision khadi lohon jani phomje smai thamjagi